Churachandpur nupi macha ama izat mangalaba matung halaga hundoklam lei pau wasi Kangleipak Maira Paukse dagi lakhwatchabane ngarang nungthil pung 2 ga minute 30 rom taba matamda Churachandpur district ki Thanglon sub division ki manung channa Laijang faida masak khangdaba singna chahi nauribe wakhal mima nadribini haibe nupi macha ama nupi oibigi ikai khumnaba mangalaba matungda halaga hundoklam le haire thogdok aduga mari leinana Churachandpur women police ki kangbuna case ama sulakhatkhre haire Pau wasina hai nupi macha adu mahaki apokpa mapaga loinana singda singchan bachanmi navada lambi lamangna khibadagi thiba khangdavadagi khunja sing changsin thibagi thabak chathabada asi bhakchang oina phangkhibane nupi macha adu sina phangkhiba matamda masada mafi marol amata yawramdavaga loinana namja namthengna khibagi khudam sing phangba ngamkhi haire adum oinamak haujuk phawbagi oinadi chapchaba paudi phangba ngamdre pau wasimak atopa se phong amada sumna phongle Churachandpur da pikliba nupi masabu izat mangalaga hatpa toina thokpa thogdok oiraklei pau basi pandam paukse dagi lakhwatchabane haukiba tha amaro masida Churachandpur district da pikliba nupi masabu izat mangalaba matungda hatoklaga thamlambagi thogdok ase district asida toina thokpa thogdok ama oiraklei ngarang su singda singchan bachatkiba wakhal mima nadarbi nupi macha amabu izat mangalaga hatok pikhrei chenabani haiba miyoi ama police na phagatkhre paugi source amana ngasi phongdorokpada Churachandpur district ki Thanlon sub division ki manung channa Laijang Phai area da leiba umang amada mayumdagi singchan bachatkiba wakhal sumima nadrabi nupi macha ama mafam aduda izat mangalaba matung tamthina halaga hundoklam le ngarang mayumdagi singchan bachatkiba nupi macha adu numit taraba fawba yumda halaktavadagi nupi macha asigi apokpana mahakna singchan bachatkiba umang aduda chatlubada macha nupi adu siraga leiramba thengnavane macha nupi na setkiba furit phirol segairambada natanna Masada dakpham kayasu leiramba thengnaki haire loinana police na thiumbagi thabak chathabada crime aduda senabani haina miyoi ama fabaga loinana makhata na wahong pahong tabagi thabak chathari haire panba yabade Churachandpur district asida tha asi haurakpada chahi 10 da ngairibi nupi macha ama nupa macha ama na sexual assault tawbagi thogdok laikhibane masida natana mamang tha March da chahi 9 da ngairibi relief camp da leiribi nupi macha ama su izat mangalaba matung halaga thamlamkhibane nupi macha adugi ngaksamda sokpagi dakpham leirambada natana masa pumbada I tairamkhibane thogdok aduda Zomi Mothers Association yauna civil society organization kayana kanna yaningdaba phongdokhibane Manipurda lokaina sangsilakpa mising khangen hengalakpadagi khunai amadi laingaklonda yamna chauna akiba oiraklei asang kasar pawasi Kangleipak Maira Paukse dagi lakhwatchabane state asida lokaina sangsilakpa miyoisingna mahausagi changdagi hendokna Missing hengalakpadagi khunai amadi laingaklonda chauna kiba ma oirakle haina Indigenous Peoples Forum Manipur IPFM ge President Asang Kasarna nungnang phongdokhre New Delhi da leiba Press Club of India ki conference hall da pangthokiba paugi mifam amada Asang Kasarna hai mahausaga manadana missing ka hena hengalakpagi saitheng asi ngasi mak Jiribam district da masak thongna uba phangle district asida 1951 amasung 2011 gi marakta Missing chada marfu dasmik ani gi changda hengalakli haibasi chapchana uba phangle hena ngaglibadi state asida 1969 dagi 2001 faubada mahausaga manadana khul masing khangen hengalakpa asine Manipur na India da tinkraba matungda state asina haukiba chahi 30 rom asida missing chada 30 gi mathakta hengalakuna lakle 2001 dagi 2011 faubada missing hengalakpagi chang asi chada 13.5 oikhe Mata wasumna state asida decade amada missing chada nifuga nithoi gi changde hengalakpa asi mahausaga chanadaba matawni haikhe mahakna makhata na paumi singda phongdokhibada state asigi yellomi na tabasingna khundaba kangpokpi amasung Churachandpur da anauba khul kaya masing khangdana thorokpa asine maram aduna sigumba phibam asina yellomi singi tungi punsi kari oirakani haibada akiba phawe Khunai asida chauba kaiba ma pirakpada natana laingaklonda su chauna singnaba ma oirakliba missing ka hena hengalakliba ase maram chana yangsilhaudrabade hena awaba phibam ama lakani haina Asang Kasarna nungnangba phongdokhe